Mijing tabir bu khoi pungna pu image TV na taramna oksabaga loyana Brajesh Kumar na khurumjari ngasigi maruba pauda lamdam sigi miyamna tonga thajabigano haina Chief Minister N Biren na miyamda appeal tawrokli matam sana irang control tohodabana communal gi oiba achauba irang asi lakpani haina MLA Keranjit na haikre loyana jiribamdadi hojik phawbagi oina ingna sikna santi oina Leminari hai mapungoi pau lobirasi lamdam asigi miyamna tonga thajabigano makhata na kanglup masel gi marakta nungsi chanana leminana ba hotnabada miyamna mateng pangbiu haina Chief Minister N Biren na appeal torokli hojik Manipur gi oirakli ba film asigi matangda Chief Minister na nunang ba phongdok laduna ngarang dei kanglup anigi marakta bab tanadabadagi thoaningdaba thodokya thokli ba asi laibak thibani Bishnupur Kangpokpi More Chuchanpur amadi Imphal gi mafam kaya da yummai thaduna lantum kaya bang ta'an khiba mioi bagi mabal yamlawa punsi mahan khiba sida nungaite maram asina lamdam asigi law and order ngak na tangdu leitaba lamdam ama ohinanaba hotnabada aikoi punamak saruk yaminasi ngarang thokiba thodok adu bhab tanadabada gi thokibani makha tanaba asigumba thodok asi thoktananaba aranba yumpham yawda wafam singda thajaba thambigano hairakli Manipur ki orakli ba phibam asiga mari lenana Chief Minister N Biren na chair lauduna Minister MLA Singh yawba mifam ama phamkhre mifam aduda lenga ki maikai dagi lamnum sigi miyam na hingsa gi thabak khudak tagi lepnaba amadi santi puraknanaba hotnabada mateng pangbinanaba appeal torli Chief Minister na state government na state asida tariba Indian Army Assam Rifles CRPF amadi BSF ka pullaga ngarang dagi hauduna oirakliba phibam asigi matangda kupna yangchilli haiki khurumjari amani mayamda ay appeal amatang tawjari madudi haukiba pung kumari sida yamna nungaitaba thodoksin yumkai thugaiba aduga khana sainabagi thodok khara Sursanpur Bishnupur Kangpokpi More amadi Imphal East mafam kharada thokpagi pau tabada aikoi aduki matik nungaite maman yamlaba miyobagi punchi kharag suman khre maman aduga property lan thum kaya ama thugaiba yumkai thudekpa mai thaba yamna laiba thiba thodoksin thokibadu aikoi miyoi section ani gi manungda community ani gi manungda bhab tanadaba leibadagi thokibani aduna state government na sanghan jariba aikoi state sida nungsi chanana koi punamok leminanaba aduga law and order gi phibam ngaaga thamnanaba hona jaribusida leibak miyamna mateng pangbiu loinana leibiriba civil societies aduga elected members sing aduga aikoi prominent members sing leibiriba mayam punamangna mateng pangbidana hanagumna nungsi chanana leirpa aikoi masel gi marakta makhatana nungsi chanana leiminanaba honabada mateng pangbiu haidnai mayamda appeal tawjari loinana situation asi control tawbada mateng oinanaba Rapid Action Force RAF ki company ani ngasi Imphal thungrari amadi makhoibu irang yamna kanba afam singda tharagani masida natana military force singna flag march chatnabagi thabak su paikhatle haina Chief Minister na phongdokhi Chief Minister na Manipur gi miyamda tonga sandok pidanaba samjinba
फोटो अमदी वीडियो मसीद नतना चुमले खंगरिबा पाउ संदोक पिदनबा अपील सु तौरली लोइनना धर्म की मफम सिंह हाइबदी मंदिर चर्च न सिंबदसु अटैक तौबिदनबा अमदी थोकलिबा इरांग असि हेन कनखत हननबा होटनबिगनो हाइरि मणिपुर दा कांगलुप अनि की मरक थोकलिबा इरांग असिना मरम ओइदुना थोहनिंगबा मिसिमिना यावबा थौदोक कया थोरकपा असिदा स्टेट असigi मकोक थोंगबा लुसिंगबा अमा ओइना मणिपुर की गवर्नर अनुसिया उइकेना पेंडब फोंदोरली बाकी चेरोल अदुदा हाइरिबदी ngarangdagi hoduna pamdaba thodok kaya mathang manau naina thorkpa asi yamna laibak thibani tahi kaya dagi nuksi chanan laiminarakaba phurup singgi marakta yengthinaba thamdana makhatana nuksi chanana hingminanaba akoi punna hotnaminasi kanglup ki irangda laikhidraba imung manunggi awabada saruk yajari haina hojik ओइरिबा तंगदु लैतादबा फिबम असि अमुक हन्न शांति हंजिलकनबा अमदी मखाताना पामदबा थौदोकसिंग थोक्तननबा अथुबा मतमदा वारी सादना वारुशिन अमा पुरकनबा होनसी हाइरि थाजगी टांग अहुमद थोकिबा ट्राइबल सोलिडरिटी मार्च की मखातारकपदा नुमितुदा थोकिबा पामदबा थौदोक वाथोकसिंग अदुना लमदमसिगी मौसागी पुंसीदा नेना तादबा अमा ओइरकपना मरम ओइरगा स्टेट असिगी हौजिक ओइरिबा लॉ एंड ऑर्डर की फिबम असि येंगलगा लमदम असिगी मियाम महुसागी पुंसी नेताना लेननबगी दमक मणिपुर की गवर्नर की ऑर्डर अमना डिस्ट्रिक्ट मैजिस्ट्रेट सब डिविजनल मैजिस्ट्रेट अमदी एग्जीक्यूटिव मैजिस्ट्रेट सिंगदा का हेनबा थोंग सिंह लाक्सिननबा CRPC 1973 की मखादा सूट एट साइट ऑर्डर सिंह थोकननबा कंसर्न अथॉरिटीज सिंगदा टी रंजित कमिश्नर होम गवर्नमेंट ऑफ मणिपुर ना चिरोल अमा पीदना खंगलकली लेगांगना चिंद लॉ एंड ऑर्डर की फिबम अमदी सिंगतम की मरी फगतले हाइना लाउ नबा होटनरिंगैदा मतम साना इरांग कंट्रोल तहौदबना स्टेट असिदा ngasi कांगलुप अनि की मरकता कम्युनल ओइबा अचौबु इरांग असि लाकपनि हाइना सुगनु एससी के एमएलए के रंजित न फोंदोक्रे वफम असि सुगनु की एसडीपीओ की ऑफिस त सुगनु एससी की अकोइबदा खुंदाबा मैथै कुकी अमदी नागा फुरुप की लुचिंगबा सिंगना हौजिक थोकलिबा कांगलुप की इरांग असिदा अकोइबदा तारिबा खुंजा सिंगना सरुक यादननबगी मटांगदा पांथोकपा मिफम अमदा एमएलए ना फोंदोखिबनी सुगनु एससी कोइबदा लैबा चुचानपुर बिष्णुपुर चांदेल अमदी कक्चिंग डिस्ट्रिक्ट की तोंगान तोंगान मफमदगी लाकपा मियोय सिंगना सरुक यादुना पांथोकपा मिफम अदुदा रंजित नमखा तारदुना स्टेट असिदा ngasi थोकलिबा कांगलुप की इरांग असि लैंगाक असिना थौसादबदगी थोकपनी करीगुंबा लैंगांग इरांग असि मतम साना मिजेंग चंगलमलबदी ngasi इरांग असि थोकलमलोय मरु ओइना हंदक चीफ मिनिस्टर चुचानपुरदा चंगलकपा यारोय हाइना इरांग हौरकपा मतम अदुदगी हौना मफम अदुदा सिक्योरिटी फोर्स मतिक चाना थमदुना यौ असि कंट्रोल तौरमलबदी इरांग असि लाकलमलोय मरम असिना चीफ मिनिस्टर ना मियाम तिनबा मफमदा मणिपुर की लॉ एंड ऑर्डर की फिबम फगतले अमदी इशू खुदिंगमक्ता लेमना थारोय हाइना लावबगी महुत्ता वाथोक असिगी चप चाबा वारोसिल पुरकनबा थबक पाइखतपियु हाइखि ngasi mifam aduda sugnu area da makhatana pamdaba thodok sing thoktananaba kanglup khudimakna saruk yaba committee amasu semkhi hairiba committee adugi president na MLA ke Ranjit vice president na Chandel gi ex MLA Thangkholen Haukib amadi Wilson Anal yauna miyoi kayana khanki loinana mifam aduna area asida santi puraknaba amata oina thabak तौननबा वारेप तरेसु लौकी अदुन ngasi yang torunga asiana yauriba moreda yauriba ifan manungda yauriba khoina saika dole spiriba kharadi leigidre adu aina apil tawjuni budi thokibado laibak thibadagi thokre makhata na amuk thoktanaba akhoi sugunu chakpi kaung area sida leiriba tongan baching yamadi tambia koi community sina manipur ki phajada message samati sin अखोई एरिया कुकी सु पाइटे सु जौ सु अनाल नगा सु मैतै सु इरांग फना थोबसु नुंसी जानना लई असिगुंबा मिहात मिपुंदा अखोई याउदे मसी फते हबसे मणिपुर शांति पीसी हाइबगी दमता मेसेज पीसी हाइबगी दमता ई मीटिंग से पांथोका बॉक्सिंग लेजेंड
MC Mary Kom na ngasi social media gi khuthangda Manipur da hojik thokliba irang asi laksinanaba Union Government ki mateng nikre. MC Mary Kom na Prime Minister Narendra Modi, Home Minister Amit Shah amadi Defense Minister Rajnath Singh hada tek tawduna Manipur da hojik thokliba kanglup ani gi irang asi control tawbada mateng pangbiu haina appeal tawri. Haukiba lebak pukpu namita tribal singna agitation chatharakpadagi haurakkiba irang thokliba state asida army amasung Assam Rifles sing deploy tawi ngasi ayu anganbada MC Mary Kom na social media gi post amada hai aigi state Manipur asi hojik mai shakle chanbiduna mateng pangbiu haibaga loinana Manipur da thokliba irang asigi photo sing Prime Minister, Home Minister amadi Defense Minister da share tawki hari. Defense ki spokesperson na hai Army amasung Assam Rifles sing State Police ka loinana numidang da deploy tawwa hokre hingsa gi thong sing chathabada chenaba miyoi sing soidana phaba ngamlagani hojik phawda security force na micham lising mari rom irang thokliba mafam dagi puthoroktuna sapagada mafam sing da changjapam piba hokre security force sing na flag march tatuna irang laksinanaba hotnari hairi. Manipur State asigi jati suna kundariba Jiribam District asida mausagi punsida akaiba thoroktananaba District Administration Jiribam na ngarang numidang pung 8 tagi CRPC gi dara chamaga nifu mari thamjin khraba matung hojik phawbagi oinadi hanagi matogumna ingna sikna santi oina leiri nakal amromda pamdaba thodok thoktananaba District Police Jiribam na su mafam kayada ngak senbagi thabak su paikhatli hojik Manipur gi oirakliba film asida Jiribam da leiriba All Jiribam United Clubs Association azuka gi president maipak sanam mangang na aikoi gi paumiga asumna phongdok kibada Manipur gi tongan mafam khara kanglup masel gi marakta khatna chainaba amadi irang thoknanaba hotnarakpa thawong asi azukana nungaijade asigumba thawong asi condemn tawjari loinana khudaktagi lepinanaba amadi hanagumna nungsi shanana leibinanaba appeal tawjari aduga Jiribam district ki oinadi hanagi matawgum nungsi chanana leiminari matungdasu kanglup masel gi marakta punna nungsi chanana leiminasi haina phongdrokli kuki NP Jiribam amasung Tamenglong gi General Secretary Saijathang Khongsai na hai Jiribam gi akoibada jati suna kundaminai Manipur gi situation asidadi mahusagum nungsi chanana leiminai matungdasu asigumba khana chainabagi thodok thoktananaba Praja miyamsu hot aminasri haina phongdoki Kakching district ki Waikong PS ki manung chanba lamaidong makhal maning lekai da ngarang yamna chingnangai oiba mongda maunaha ama thori yandon sirambagi irang thokre irang laksinanaba hotnabada security personnel singna tear gas cell kya kapkre hairi laikhidraba maunaha adu lamaidong makha maning lekai dagi yumnam sadananda apokpo wairajan Kumar gi loinabi sagol sem ningol yumnam ongbi henthoi devi sahi kumnathoi kawi hari mahak Thawal district ki Langathel mamang lekai dagi laikhidraba S Sobagi masanupini hari misi asi yamna chingnai mihat asida chenaba sing mari leinaba singna athubada thidokpiu haina ngasi Langathel gi ima event singna wakan phamduna Kongjang Sangshin Kre wakat infam aduda saruk yakibi laikhidraba ge manama sagol sem ongbi piainuna phongdorpada henthoi gi misi asi yamna singnai ngasi phawuda henthoi imung manung dagi mahak laikhidre haiba wafam amata nupi mayumda hairakhiba leitri mihat asi lautunaraga hatpa oigani maramdi henthoi amadi sadananda luhongnaba thorang tauki masigi maraktasu khatna chainaba thoki luhonglo matung mahakna chahi amarom mafam adu laikhiba asida henthoiga pau phaunanaba kanna hotnarabasu pau phauna halakhide henthoigi leitabagi pau asi nupi mayungga khangna chanaba laikai adugi mewe amana ngarang nungthil pung ama rom tabada hairak badagi khangbani Pau tabadagi chatpada imung manunggi mioi singda laikhidrabagi masak uba phangalakide masi yamna pende athubada misi asigi langla langjin thidok piduna achumba wail tobiu haina mari leinaba singi puning chingchilakhi
Misi asigi matang da semkiba JSC against the brutal killing of Hanthoi Devi gi convener Moirang Them Ibot Chowbana Phongdorokpada misi asi lautunarga hatpani chenabasing athubada phabiduna maralaibasing sibgi cherak pibiu JSC gi dabi asi pidrabadi lamdam asigi CSO singa loinana makhal makha kaya gi khongjang sangsilagani haiki Northwest India the weather the degree mari dagi taruk Hauba hengalakpa yai hari adum oinamak Indian Meteorological Department IMD na haikibada saba hengalakpagi wafamdi leite haiki IMD na makata na haikibada Himachal Pradesh amasung Uttarakhand su mari dagi taret fawa Celsius degree hengatle pungkun mari gi manung dadi East India da temperature hongloi hari amarom da Delhi dadi Celsius degree Taramanga dasmik nipan hantaki lising masapan subna amagi matung dagi methada kwai dagi ingba ayuk oiki kilometer amagi arapa fawda lechil kungna thabana maram oiduna sengna uba ngamkide hari Smita Prakash Kauba journalist amana haikibda chahi nipu henbagi manungda ngasigi asumna Delhi da ingba thengna khidri aroibada moroi paw amuhanna Lamdam sigi miyamna tonga thazabigano haina Chief Minister N Biren na miyamda appeal torokli matam sana irang control tohodabana communal gi oiba achouba irang asi lakpani haina MLA Keranjit na haikre loinana jiribam dadi hojik phawgi oina ingna sikna santi oina leminary hai ngasi damaktadi paudam pijaba matang asidulu shinjare mejang tabir ba khwai puno apu amuka hanna khumjari